मैम की वीडियो से अखोई हयेंगी पूर्णिमा नमित की मैनिफेस्टेशन की मतंगदनेको अदुम हाइपेट ममांग हापखिबदो दो मानरप तौबसु दुम यावरकनिको बेलीफ की ओइबा स्क्रिप्टिंग ओइबा सुगुम्बा मैम से अदो अखोइना तौवे याबसे बेलीफ मैनिफेस्टेशन तौबियो स्क्रिप्टिंग तौबियो चैंटिंग गुम्बा हायरसनेको चैंटिंग 108 टाइम्स गुम्बा अदुमाइन तौरगा हाइदि सोनबिबा खोटबिबा अदुम मैम दो तौबा याइको अदुगा प्लस अमना हाइतारेको अखोइना हाइदि वाटर चार्ज तौबा खोटबा क्रिस्टल क्लेंजिंग सुगुम्बा मैम से लोइना तौबिबा याइको अदो क्वाइ फर्स्ट हौ मतमदा अखोइना पूर्णिमा नुमित की ओइना हायरसनेको अयुक्से फजना हाइदि हौगला खोला तौरगा इरु माइथजबा खोटबा अदगी इमुंग मनुंग करी करा फजना सेंगदोक खोटोकपा लोइ लोइरेना खलसेबा अदुगी मतुंगुम्बदा हौबियोबा हाइदि युम कै नाले ऐ कासे फजना सेंगे क्लेंज ओइरे खितंग हाइतारेको कोइगी पॉजिटिव एनर्जीज अमा क्रिएट तौनबगे अदुमाइन तौरगा एनवायरनमेंट तो अदुगा वाखन नुंगाइतबा खोटबा यारिङै खनबीगनुको हाइदि सुमाइना अखोइना मैनिफेस्टेशन तौगे हाइना खनबा नुमितदा फत्तबा नेगेटिव थॉट्स गुम्बा कैगुम्बा याम का हाइना चंगजलहलक्तबा इसादको अदुदुमा लेरेको अदो सी मैम से लोइना दे दाइनु फत्तबा सुम खल्लेना खलसे ngaतंग फम्मो मेडिटेशंस गुम्बा तौ अदु मतुंगदा खरा रिलैक्स ओइरे खलसेबा अदु कांदा हौबियो मैनिफेस्टेशन तो मतम हाइदि ऐ तौवे क्या आइंगोंदा थुंगदे खोतेन हाइबा याइको अदो क्वाइ फर्स्ट है इसा क्लेंजिंग तौबा मयाम दरकार ओइको इसा क्लेंजिंग से ngसा इरुजबा खतंगदुना क्लेंजिंग नतेको नेगेटिव थॉट्स करी क्रा आइगी माइंड कोचेन चेलीब मैम हाँ इंथोप मैम दरकार होको अदुगी मैनिफेस्टेशन गुम कईगुब से तौबीबको अदु लोइ लोइरेना खलसे ngaतंग इसई अमा तारगा खोलगा दुमाइन तौरगा हादि ngaतंग फमगा नेना ताना फमिनी मंगा तारा ए खितंग आई कोकसे खरा यांगे हार मतुंगदा अदुमाइन गुम तौबियोबा मैनिफेस्टेशन तौबसेको अहाम हायरसनेको अहाम बेलीफ मैनिफेस्टेशन हायरसेबको बेलीफ मैनिफेस्टेशन इस्माइना खरा इरा थमेको गुड हेल्थ हक्चांग नुआइतबा खोतबा सो मैम से आई खतंगी वासना इमा बाबा करी क्रा लेनो अंगांगी मसा नुआइतमनि खंगदेम ब्लू कलर की पेन ने इको हाइदि गुड हेल्थ लाइन इरेको पैसागी ओइरगना हाइदि मनी ने इरे पैसा मसिंग इरसु याइ कछु काइदे ग्रीन कलर की पेन गुम्बना अदुमाइन इबीबको अदगी थबक तौ मतमदा बिजनेस से अमुक हेन ग्रोथ नत्रगा आइगी करियर से ग्रोथ पामगदि ग्रोथ से स्माइन इरसु याइको अदुगा रेड कलर ने इरिसिना ना गुड रिलेशनशिप हेन इरेको स्माइन तौरगा एग्जाम मयाने पेरेंट्स केना अंगांगी दमक तौबिबे याइको अंगांग अखोय इचा से अमक हाइदि अखोयना पेरेंट्स की डिजायर मार्क्स गुम्बा कईगुम्बा लेना ऐ अंगांग से हाइदि सी पर्सन चलदी खोलदी हाइमना चिंगबा अदुना हाइदि अंगांग की एग्जाम मया गुम्बा ओइबनिना हाइदि सी से दुम तौबिबा एग्जाम 95% गुम्बा इगरको ऐना ऐ चाइ दमकता नत्रगा हाइदि खरा अंगांग दुम मसाना येंगबा यावरगसु ऐना पामिबा स्कोर दो सिदा को 90 ओइरो 95 ओइरो हाइदि ऐ इसा पामजरिबा कैनो से परसेंटेज तुमाइना इरसु याइको सिगी पोट मैम से हाइतारको अमम लोइनमक तौरसु याइ अमा खतंग तौरसु याइ किसु काइदेको गुड हेल्थ काइन हारसनेको कुबाक थमगा ngaतंग हाइदि खुमजलगा थम्बियो हाइतारको वखंदो खनबा हाइता ऐ हकचांग से याम फरे नत्रगा ऐ इमा बाबा की हकचांग से याम फरे हाइदि ऐ अपन केंता लेत्रे खोत्रे काइन माइ खनबि रिलेशनशिप हाइस रिलेशनशिप की ngaतंग साइन हाइतारको इंटेंशन दो हाइतार सिदा ऐना खल्लिबा ऐना पामे पोतो ngaतंग पायरा खोलो तौबिबको लोइनमक तौदे यादे हाइबा लेतेको ऐगी दरकार दो अमा खतंग ओइरसु याइ लोइनमक अदुम ओइरसु याइको अदो अमा खतंग पैसा नुसा हजि याम दरकार ओइ हारगदि पैसागी तौबिरो ग्रोथ याम पामे हारगदि दुमाइन तौबिरोको सिगी पोट मैम से लोइना बर्न तौथोक्तोनेको खोइना बर्न तौबसे कोइना कैंडल्स गुम्बा अमा दुम थानबियोको मैनिफेस्टेशन तौ मतमदको अदो सिसे कोइना अहामबदा हाइदि बर्न तौहोनेको सिगी पोट मैम से अदो आई अमा खतंग ओइना बर्न तौरेको लोइनमक केनो तौद्रेको हाइदि सी ऐना सुम मैम द केनो तौबगी दमकता उच्चबई दमकता सी तौरेको अदो सी अतैसु लोइना बर्न तौबिबेको अदो सीमा लेरे अहामबदा कोइना बेलीफ की मैनिफेस्टेशन गुम्बा तौब खोप सुगुम्बा मैम से म लेरेको अदुगी मतुंगदा अमुक तौबस तौगदबसे स्क्रिप्टिंग दा इनी इयो खोलो नुम हाइनको इबसे प्रेजेंट टेंस दा गुम्बा इबदो प्रेजेंट टेंस दा गुम्बा इबा हारगदि एग्जांपल ओइना को ग्रीन ने इरसु याइ ब्लू ने इरसु याइ रेड ने इरसु याइ ब्लैक खतंग इबिगनुको ऐना पामिबो खोलिबा मैम दुदी डेट ऐना हारसनेको डेट से हेंग तांग ट्राइन थोइगी इरसेबको डेट 12 इरसे 12 Feb 25 फा अदो सिदा ऐना इनिंगेबा मैम दु इदोनेबा हाइदि डियर यूनिवर्स ऐ एग्जाम पास तौरे नत्रगा ऐ थबक खल्ले ऐ हक्चांग याम फरे खोले हाइबा अदुम मैम दो हाइदि फंगद्रगसु ओइद्रिङैदा ओइतारगसु ओइरे हना दुमाइ तौरगा लोइना इरनिको ऐसिदम इरगा उलारोइको हाइदि ममांगदा दुम मैम तौरमनेना खंगजु खंबिरानिको स्क्रिप्टिंग अमा सुंसोइ सोइना तौबियोको अतै मतमदा तौद्रगसु डायरी गुम्बा कैगुम्बा म तौमो अदुम लेजसनु दुम याउजर अदुम लेसनु कछु काइदेको हाइदि सेगाइरगा बन तौदा यादे खोते यादे हाइबा लेतेको अदु दुम लेरे को सिमा अनि सुबा खना तौबा याबसे अदगी सपोज से आइगी वर्क प्लेस नेबको
ꯑꯩꯒꯤ ꯋꯔꯛ ꯄ꯭ꯂꯦꯁ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯁꯤꯗ ꯇꯧꯗꯣꯏꯁꯦ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯕꯣꯜꯒꯨꯝꯕ ꯁꯦꯝꯕꯁꯦꯀꯣ ꯍꯥꯏꯗꯤ ꯃꯅꯤ ꯕꯣꯜꯒꯨꯝꯕ ꯁꯤꯁꯦ ꯑꯩꯅ ꯇꯦꯕꯜꯗ ꯊꯝꯖꯕꯅꯤꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔꯒ ꯁꯤ ꯂꯩꯖꯕ ꯑꯩꯅ ꯕꯤꯁꯃꯤꯠ ꯃꯆꯥ ꯑꯃ ꯍꯥꯞꯄꯦ ꯕ꯭ꯂꯦꯛ ꯇꯔꯃꯂꯤꯟ ꯍꯥꯞꯄꯦ ꯄꯥꯏꯔꯥꯏꯠ ꯍꯥꯞꯄꯦꯀꯣ ꯄꯩꯁꯥ ꯈꯛꯇꯪ ꯍꯥꯏꯇꯥꯔꯦꯀꯣ ꯀꯣꯏꯟꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯝ ꯌꯥꯎꯖꯁꯅꯨꯀꯣ ꯑꯗꯩ ꯒꯣꯝꯇꯤ ꯆꯀ꯭ꯔꯒꯨꯝꯕ ꯀꯩꯒꯨꯝꯕ ꯍꯥꯞꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯗꯨꯀꯥꯟ ꯐꯝꯕ ꯃꯤꯅꯦ ꯑꯩ ꯑꯣꯟꯂꯥꯏꯟ ꯊꯕꯛ ꯇꯧꯕ ꯃꯤꯅꯦ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯇꯧꯕ ꯃꯤꯅꯦꯅ ꯈꯜꯂꯁꯦꯕ ꯍꯥꯏꯗꯤ ꯋꯔꯛ ꯐ꯭ꯔꯣꯝ ꯍꯣꯝꯕꯨ ꯇꯧꯋꯦ ꯍꯥꯏꯔꯒꯗꯤ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯁꯦꯂꯦꯅꯥꯏꯠꯀꯤ ꯕꯣꯜ ꯑꯃꯗ ꯁꯨꯃꯥꯏꯅ ꯍꯥꯞꯄꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯁꯤꯒꯤ ꯃꯃꯥꯡ ꯑꯩ ꯁꯥꯏꯠ ꯑꯁꯣꯝꯒꯤ ꯀꯥꯆꯤꯟꯗ ꯊꯝꯃꯦꯀꯣ ꯑꯩꯅ ꯊꯝꯕꯁꯦ ꯍꯥꯏꯗꯤ ꯈꯤꯇꯪ ꯃꯃꯥꯡꯂꯣꯝꯗꯅꯦ ꯑꯩꯅ ꯁꯥꯏꯠꯇ ꯊꯝꯃꯤꯁꯦꯀꯣ ꯁꯤꯒꯤ ꯀꯥꯆꯤꯟ ꯋꯥꯏꯁꯤꯗ ꯍꯥꯏꯗꯤ ꯃꯊꯛꯇ ꯁꯤꯒꯤ ꯄꯣꯠꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯀꯩꯅꯣꯔꯣꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯃꯥꯡꯒꯤ ꯁꯥꯏꯠꯇ ꯀꯩꯗ ꯑꯗꯨꯃꯥꯏꯅ ꯊꯝꯕꯤꯌꯨꯀꯣ ꯁꯤꯁꯦ ꯑꯩ ꯑꯁꯤ ꯀꯥꯆꯤꯟꯗ ꯑꯗꯨꯝ ꯊꯝꯃꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯝꯃꯒꯦꯀꯣ ꯑꯗꯨꯗꯨꯃ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕꯁꯦꯀꯣ ꯑꯃꯒ ꯍꯥꯏꯒꯦꯀꯣ ꯄꯩꯁꯥꯁꯦꯀꯣ ꯍꯥꯏꯗꯤ ꯄꯩꯁꯥ ꯑꯃ ꯂꯧꯔꯁꯦ ꯂꯨꯄꯥ 100 ꯂꯧꯒꯦꯔꯥ 50 ꯂꯧꯒꯦꯔꯥꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯊꯛꯁꯤꯗꯀꯣ ꯏꯁꯤꯡ ꯁꯨꯃꯥꯏꯅ ꯊꯝꯕꯤꯔꯝꯃꯣ ꯊꯥ ꯃꯉꯥꯜꯗ ꯑꯦꯠꯂꯤꯁ ꯑꯩꯈꯣꯏꯒꯤ ꯄꯨꯡ ꯃꯤꯅꯤꯃꯝ ꯄꯨꯡ 1 ꯅꯠꯇ꯭ꯔꯒ ꯄꯨꯡ 3ꯒꯨꯝꯕ ꯀꯩꯒꯨꯝꯕ ꯊꯝꯕꯤꯌꯣꯀꯣ ꯃꯈꯨꯝ ꯈꯨꯝꯖꯜꯂꯦꯅꯁꯨ ꯈꯜꯂꯁꯦꯕ ꯑꯩꯈꯣꯏꯅ ꯄꯣꯠ ꯑꯃ ꯍꯥꯏꯗꯤ ꯏꯁꯤꯡꯁꯦ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯇꯧꯔꯒꯀꯣ ꯁꯤꯒꯤ ꯃꯈꯨꯝꯁꯦ ꯏꯁꯤꯡꯁꯦ ꯈꯨꯝꯕꯤꯔꯝꯃꯅꯤ ꯑꯗꯨꯒ ꯃꯨꯟ ꯂꯥꯏꯠꯁꯦ ꯊꯝꯃꯦꯅꯀꯣ ꯑꯗꯨꯒ ꯂꯧꯁꯜꯂꯦꯗꯅꯀꯣ ꯄꯣꯠꯁꯦꯀꯣ ꯂꯧꯁꯜꯂꯒ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯁꯤꯒꯤ ꯄꯩꯁꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯊꯪꯒꯤ ꯄꯨꯔꯅꯤꯃꯥ ꯐꯥꯎꯕꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯄꯔꯁꯁꯤꯗ ꯀꯥꯏꯗꯅ ꯍꯥꯞꯁꯦꯕ ꯃꯊꯪꯒꯤ ꯄꯨꯔꯅꯤꯃꯥ ꯐꯥꯎꯕꯗ ꯄꯔꯁꯇ ꯀꯥꯏꯗꯅ ꯍꯥꯞꯄꯅꯤꯅꯀꯣ ꯀꯥꯏꯗꯅ ꯍꯥꯞꯄꯒ ꯃꯅꯨꯡꯗ ꯊꯝꯁꯦꯀꯣ ꯌꯦꯠꯁꯟꯅꯗꯅꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯝꯃꯅꯤꯅꯀꯣ ꯑꯗꯨꯒ ꯅꯦꯛꯁꯀꯤ ꯄꯨꯔꯅꯤꯃꯥ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯑꯣꯏꯔꯣ ꯌꯨꯝꯒꯤ ꯆꯥꯅꯕ ꯑꯣꯏꯔꯣ ꯂꯥꯏ ꯀꯠꯄꯒꯤ ꯄꯣꯠ ꯑꯣꯏꯔꯣ ꯑꯗꯨꯃꯥꯏꯅ ꯂꯩꯕꯗ ꯁꯤꯖꯤꯟꯅꯕꯤꯔꯣꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯏꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯈꯨꯠ ꯍꯥꯝꯗꯣꯛꯄꯤꯌꯣ ꯍꯥꯏꯗꯤ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯕ꯭ꯂꯣꯀꯦꯖꯦꯁ ꯌꯥꯝ ꯂꯩꯌꯦ ꯍꯥꯏꯗꯤ ꯂꯥꯛꯀꯗꯕ ꯂꯩꯔꯒꯁꯨ ꯂꯣꯏꯅ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯔꯁꯤꯅꯦꯀꯣ ꯑꯌꯦꯠ ꯑꯄꯟꯒꯨꯝꯕ ꯂꯩꯕꯗꯣ ꯕ꯭ꯂꯣꯀꯦꯖꯦꯁ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯔꯤꯃꯨꯚ ꯇꯧꯅꯕꯅꯦ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯏꯁꯤꯡꯁꯦ ꯊꯥꯔꯀꯥꯟꯗ ꯍꯥꯝꯕ ꯃꯇꯝꯗ ꯋꯥꯈꯟꯗꯨꯁꯨ ꯈꯜꯂꯣꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯄꯜꯂꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯐꯔꯦꯀꯣ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯟꯕꯤꯕ ꯑꯗꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯦꯛꯁꯇ꯭ꯔꯥ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯍꯥꯏꯔꯁꯦꯀꯣ ꯆꯠꯂꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝ ꯍꯦꯟꯅ ꯑꯩꯉꯣꯟꯗꯒꯤ ꯌꯥꯝ ꯆꯠꯂꯤꯕ ꯁꯤꯁꯨ ꯐꯖꯔꯒꯦꯀꯣ ꯍꯥꯏꯅ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯒꯤ ꯏꯁꯤꯡꯁꯤꯅ ꯍꯥꯏꯗꯤ ꯈꯨꯠ ꯍꯥꯝꯗꯣꯛꯄꯤꯕ ꯈꯣꯠꯇꯣꯛꯄꯤꯕ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯕꯣꯇꯜꯗ ꯇꯧꯔꯒ ꯏꯁꯤꯡꯁꯨ ꯆꯥꯔꯖ ꯇꯧꯕꯤꯌꯣꯀꯣ ꯌꯨꯝꯗ ꯁꯨꯝ ꯅꯥꯕ ꯈꯣꯠꯄ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯗꯤ ꯃꯨꯟ ꯋꯥꯇꯔ ꯁꯦꯝꯃꯒ ꯑꯗꯨꯗꯨꯃꯒ ꯇꯧꯕꯤꯔꯣꯀꯣ ꯁꯤꯁꯤꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯂꯥꯁꯇ ꯆꯦꯟꯇꯤꯡ ꯍꯥꯏꯅ ꯍꯥꯏꯔꯁꯦꯀꯣ ꯆꯦꯟꯇꯤꯡ ꯑꯃꯒ ꯇꯧꯕꯤꯌꯣ ꯆꯦꯟꯇꯤꯡꯁꯦ ꯍꯥꯏꯗꯤ 108ꯀꯤ ꯃꯥꯂꯥꯒꯨꯝꯕ ꯀꯩꯒꯨꯝꯕ ꯁꯣꯏꯅ ꯂꯩꯕꯤꯔꯝꯒꯅꯤꯀꯣ ꯂꯩꯇ꯭ꯔꯦꯅ ꯈꯜꯂꯁꯦ ꯉꯁꯥꯏꯒꯤ ꯂꯥꯏꯟꯒꯨꯝꯕ ꯆꯤꯡꯊꯣꯛꯑꯒ ꯅꯠꯇ꯭ꯔꯒ ꯊꯤꯒꯦꯔꯥ ꯈꯣꯠꯀꯦꯔꯥꯀꯣ ꯍꯥꯏꯗꯤ ꯉꯥꯛꯇꯪ ꯐꯝꯃꯒ ꯈꯣꯡꯉꯥꯏ ꯆꯠꯂ ꯐꯝꯃꯦꯅꯀꯣ ꯈꯣꯡꯉꯥꯏ ꯆꯠꯂ ꯐꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯨꯝꯕꯗ ꯍꯥꯏꯔꯁꯤꯅꯦꯀꯣ ꯂꯩꯕꯥꯛꯇ ꯗꯥꯏꯔꯦꯛ ꯐꯝꯕꯤꯒꯅꯨꯀꯣ ꯍꯥꯏꯗꯤ ꯐꯛꯀꯨꯝꯕ ꯊꯥꯔ ꯐꯝꯒꯦꯔꯥ ꯁꯣꯐꯥ ꯃꯊꯛꯇ ꯁꯣꯐꯥ ꯃꯊꯛꯀꯨꯝꯕꯗ ꯇꯧꯒꯦꯔꯥꯀꯣ ꯁꯤꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯊꯤꯕ ꯈꯛꯇꯪꯒꯤꯅꯤꯀꯣ ꯉꯁꯥꯏ ꯃꯥꯂꯥꯁꯦ ꯍꯥꯏꯗꯤ 109 ꯑꯣꯏꯕꯒꯤ ꯁꯤ 109ꯁꯦ ꯊꯤꯕꯁꯦ ꯑꯩꯈꯣꯏꯅ ꯁꯣꯟꯒꯗꯕ ꯋꯔꯗꯁꯦ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯚꯦꯗꯤꯛ ꯋꯔꯗꯁ ꯑꯩꯅ ꯃꯃꯥꯡꯗ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯕ ꯌꯥꯎꯋꯦꯅꯀꯣ ꯑꯣꯝ ꯁꯣꯟꯒꯦꯔꯥ ꯁ꯭ꯔꯤꯝ ꯁꯣꯟꯒꯦꯔꯥꯀꯣ ꯍꯥꯏꯗꯤ ꯀꯩꯝꯇ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦ ꯈꯣꯠꯇꯦ ꯑꯗꯨ ꯍꯥꯏꯔꯒꯗꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯔꯣ ꯂꯥꯏꯔꯤꯛꯀꯤ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣꯀꯣ ꯁꯤꯒꯨꯝꯕꯁꯤꯅ ꯑꯣꯝ ꯁꯣꯟꯕꯤꯔో ꯁ꯭ꯔꯤꯝ ꯍꯥꯏꯔꯅꯤꯀꯣ ꯄꯩꯁꯥꯒꯤ ꯑꯣꯏꯔꯒꯅ ꯍꯥꯏ ꯁ꯭ꯔꯤꯝ 109 ꯁꯣꯟꯕꯤꯌꯣꯀꯣ ꯑꯗꯩ ꯁꯨꯝ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯌꯦꯠꯄ ꯄꯟꯕ ꯈꯣꯠꯄ ꯂꯩꯔꯒꯅ ꯍꯥꯏꯗꯤ ꯀ꯭ꯂꯤꯝꯁꯦ ꯁꯣꯜꯂꯣꯀꯣ KLEEM ꯀꯣ ꯑꯃꯅ ꯁ꯭ꯔꯤꯝ SHREEM ꯀꯣ ꯁ꯭ꯔꯤꯝꯅꯦ ꯀ꯭ꯂꯤꯝꯅꯦ ꯑꯗꯨꯒ ꯑꯣꯝ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯣꯝꯁꯦ ꯁꯣꯟ ꯃꯇꯝꯁꯤꯗꯀꯣ ꯑꯩꯅ ꯈꯜꯂꯤꯕ ꯄꯣꯠꯇꯣ ꯑꯩꯅ ꯅꯤꯡꯉꯤꯕ ꯄꯣꯠꯇꯣ ꯑꯗꯨꯗꯣ ꯐꯪꯉꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯣꯟꯕꯤꯌꯨꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯅꯨꯃꯤꯠꯀꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯌꯦꯡꯒꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯀꯤ ꯇꯧꯒꯗꯕ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯑꯦꯟ ꯔꯤꯆꯨꯋꯦꯜꯁ ꯀꯣ ꯈꯇꯪꯗꯤ ꯊꯦꯡꯉꯦ ꯑꯗꯣ ꯑꯩꯅ ꯅꯨꯡꯁꯤꯕ ꯃꯤꯉꯩꯗ ꯁꯦꯌꯔ ꯇꯧꯕꯤꯔꯣꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯁꯦꯌꯔ ꯇꯧꯕ ꯃꯇꯝꯗ ꯃꯥꯗ ꯇꯧꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎꯗ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯏꯃꯥ ꯍꯥꯏꯗꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯀꯨꯝꯕꯗ ꯂꯩꯅꯀꯣ ꯑꯩꯅ ꯐꯍꯟꯅꯤꯡꯕ ꯃꯤꯗ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯁꯦꯌꯔ ꯇꯧꯕꯤꯔꯣꯀꯣ ꯑꯗꯣ ꯁꯤ ꯂꯩꯔꯦꯀꯣ ꯉꯁꯤꯒꯤ ꯐꯨꯜ ꯃꯨꯟꯒꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ